ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV की टेस्ट ऑफ कार्टून की महाव मिंग ताबिरु अहम तारा मोचरी मरो ngasi impala phongba pause singki cartoon sinda cartoonist sinda kari hainin liba kari phonong liba kari wakal khadang nebdam yamda sandona thamjage maro aham de lokhat chage khoi sanga express ki onthok pani da haibse onthok pani de ba khoi ki cartoon sida yengbiu aw sumang akhoi sumang lila ki sinna mane sumang lila sida ngangna ba dialogue tuni mayam da duga tungda phamiba mayam singse loi uramani akhoi hanagi Chief Minister man bagi photo yaure agi di maicha luang man bagi photo yaure the madak chida since koi MLA ani gi koi gi character se lorga sumang la sime amna yeng bane adada mari chana bane hai nakhoi kana kana lai thambal mayam si mari phuktalu hai amon habu ngamdana ba na haji si BJP si laktana ba hai tare ton to ma jaga sida koi India hai na alliance sam ju semgre sumna ka su koi like minded political party tara pullaga koi kanna hajik se laungna ba khona ba tawri adaidani sumang lagi sensi da harak pani hai na koi kana kana lai thambal mayam si mari phuktalu hai amu hanna habu ngamdana ba ada amas ne khume phuktat jage maharaj adubo thambal cham nipal super road ta sama yauri masidi JCB na tari phukpa ngamoi hena adu si amna adum 2024 ki hisi election lakpa marne parliament ki stadium nari ba tonga tumra campaign Rahul Gandhi ki campaign center tongnere ba ki Modi ki mayam ama haji tongnere mayam ni adai dai sidani akhoi di haina budo akhoi Delhi da nong taraga akhoi Imphal saten tu pena Delhi da home bhek leibada adum Imphal adum change towe adun hajik si yam kanna 2024 ga adun haji leiriba irang chi lan chi adum election mamang bauti lepdo mandi election ga loira kan torakadra behind the scene kai lege ha dudi mayam gi critics na haiba potuni aduna sai sida sar thambal loi phutat jage adubo cham nipal super lotus sam yauri masidi JCB na di phuppa ngamoina yam lu ba tarai tarai ka tobu yab nate Modi leiri Modi gi web mayam lai gi aduna andaki election parliamentary election lakto ba mathang sei 2024 kuiraktre sida yamna achouba madugi result do madugi outcome do madu achouba impact ama oigani hana mayamna panabaduni aduna sai sida hajik si BJP into na ba adagi sunang de BJP na Congress Mukta Bharat ana tawnari ba mayam se dum tawnari poni dum hajik se lan gaji pano changdabra se mayam na hangdara wafam ni adugi sindu masida mod silakana yam phajana utpa adum cartoon hen thamjage mathang de leisna khoi sana leba ki loiredana haibaduni loidana haibsida khoigi khoigi imphagi loksal kangbu hai tare lomi singda loksan do pagam do torukana phou ji looga cheng si looga purak pagi sinni leista dida wasai lopu sinai kari lo khu khawno ne nopi pham loi ni yauri ne khandok tra male ne ngang lomi singda khume kadai dagi phou bu khaw gadra kuki bu yengadra phamal labane na ajiksi nan tori duni phou khaw bu ga se khoi security ngak tragadi adum chingnaba mamang ga lo ubu chapada hidak chai chapada khoi nomena kapsel lakpa aduna sohdaba aduga ba magi hidaka no pamdu da pandana togibagi wafam du sudum akhoi dum lei duni aduna sugumba situation leibani adaidani man hairei se khoi famalabani kuki bu yengadra phou bu khaw gadra na nomen kapa gadra pakatpa ana phou bu khaw gadra de sidaida napi maru yaure adu tore phawam jaure adu tore gaido madu khanbiranu kai ba situation ama sumba leire kaina leire gadra ha ka haiba adumba cartoonist nu utpa yam phajaba cartoon na thamjage hadugi situation sida mathang de leisna khoi ponafam gi balohe haibuduni balohe ba sense lembiyo nahan si khoi chief minister na
ꯈꯨꯜꯗ ꯇꯥꯡ 19 ꯑꯗꯨ ꯆꯠꯄꯗꯨꯗꯩꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯁꯦ ꯑꯗꯨꯝ ꯊꯤꯡꯅꯕ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ 4-5ꯗ ꯍꯥꯡꯗꯣꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯇꯤꯀꯦꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯏꯟꯇꯔꯅꯦꯠ ꯍꯥꯡꯅꯕ ꯍꯧꯖꯤꯛꯁꯨꯅꯤ ꯏꯟꯇꯔꯅꯦꯠ ꯍꯥꯡꯅꯕ ꯋꯥꯐꯝ ꯑꯟꯁꯝꯅ ꯇꯥꯟꯕ ꯗꯥꯕꯟ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯅꯨꯃꯤꯠ 5-5ꯕꯨꯗꯤ ꯌꯦꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯦ ꯅꯨꯃꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯂꯅꯤ ꯍꯥꯏꯗꯨ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯍꯥꯏꯗꯣꯏꯔꯥ ꯕꯕꯥꯅ ꯍꯥꯏꯗꯤ ꯑꯦꯅꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯂꯩꯔꯤꯕꯁꯤꯒꯤ ꯀꯃꯥꯟꯁꯦ ꯃꯥꯅ ꯄꯥꯏꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯅ 355 ꯆꯠꯅꯕ꯭ꯔꯥ ꯆꯠꯅꯗꯕ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ RTI ꯇꯧꯀꯥꯟꯗ ꯆꯠꯅꯗꯦ ꯍꯥꯏꯕ ꯁꯣꯝꯅ ꯆꯠꯅꯕꯒꯤ ꯃꯃꯤ ꯇꯥꯕ ꯄꯨꯔꯥ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯗꯅꯤ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯒꯤ ꯋꯥꯐꯝ ꯑꯥꯗꯒꯤ ꯔꯤꯃꯣꯠ ꯊꯥꯔꯛꯑꯀꯥꯟꯗ ꯂꯧꯒꯗ꯭ꯔꯥ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯅꯍꯥꯟꯁꯦ ꯏꯟꯇꯔꯅꯦꯠ ꯍꯥꯡꯒꯗ꯭ꯔꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯌꯦꯡꯁꯤ ꯅꯨꯃꯤꯠ 4-5ꯗꯤ ꯈꯪꯃꯤꯟꯅꯁꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗ ꯍꯥꯡꯗꯣꯛꯀꯦꯅ ꯗꯥꯏꯔꯦꯛ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯌꯥꯝꯁꯤ ꯁꯤꯗ ꯀꯣꯠ ꯇꯧꯅꯕꯗ ꯃꯌꯥꯝꯁꯦ ꯍꯥꯡꯉꯅꯤꯅ ꯍꯥꯏꯅꯕ ꯀꯣꯠ ꯇꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯗꯨꯗ ꯍꯥꯏ ꯀꯃꯥꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯁꯤ ꯀꯩꯅꯣꯅ ꯑꯣꯏꯔꯕꯅꯤꯅ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯤ ꯀꯅꯥꯅ ꯄꯥꯏꯔꯤꯒꯦ ꯍꯥꯏꯕꯒꯤ ꯀꯟꯐ꯭ꯌꯨꯖꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯁꯦ ꯑꯩꯈꯣꯏ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯁꯨ ꯂꯩꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯆꯃꯝꯅꯕ ꯂꯩꯕ ꯑꯏꯕ ꯑꯣꯏꯅꯗꯤ ꯂꯩꯇꯕ 355ꯀꯤ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯊꯣꯔꯛꯏꯁꯤꯗ ꯑꯗꯨꯝ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯀꯥꯏꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯅꯤ ꯃꯆꯥꯁꯤꯅ ꯍꯪꯉꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯅꯤ ꯍꯥꯏꯗꯨ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯍꯥꯏꯗꯣꯏꯔꯥ ꯕꯕꯥꯅ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯝꯕ ꯂꯩ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯩꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯂꯩꯔꯛꯇꯕ ꯑꯗꯩ ꯁꯨꯐꯝ ꯅꯥꯐꯝ ꯑꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯗꯒꯤ ꯆꯥꯅꯕ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯩꯔꯛꯇꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯕꯨ ꯄꯥꯛꯅ ꯍꯦꯛ ꯇꯧꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯁꯤꯗ ꯃꯥꯅ ꯍꯥꯟꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯀꯣꯛꯂꯩ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯅ ꯍꯪꯕꯅꯤ ꯑꯗꯩꯗ ꯃꯆꯥꯅꯨꯄꯥꯗꯅꯤ ꯍꯪꯉꯤꯁꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯁꯤ ꯌꯦꯟꯁꯥꯡ ꯍꯥꯎꯔꯣꯏꯗ꯭ꯔꯅ ꯂꯥꯏꯁ꯭ꯔꯝꯒꯤ ꯍꯧꯗꯣꯡꯗꯨ ꯐꯥꯔꯨꯔꯦꯅ ꯅꯣꯛꯅꯤꯡꯕꯗꯤ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯆꯥꯕ ꯒꯥꯏꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯥꯔꯛꯀꯗ꯭ꯔꯥ ꯀ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯧꯗꯣꯡ ꯐꯥꯔꯒ ꯆꯥꯕ ꯈꯣꯠꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯗꯤ ꯀꯌꯥ ꯇꯧꯗꯦ ꯑꯗꯨꯝ ꯌꯥꯝꯅ ꯀꯗꯥꯖꯤꯠꯀꯤ ꯋꯥꯅꯤ ꯑꯗꯨ ꯄꯥꯛ ꯂꯩꯇꯦ ꯍꯨꯏ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯂꯩ ꯍꯧꯗꯣꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯕꯁꯤꯗꯤ ꯀꯌꯥ ꯑꯣꯏꯗꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝꯕꯕꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯀ ꯍꯥꯏꯕꯒꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯦꯗꯤꯛ ꯑꯃ ꯇꯧꯕ ꯍꯥꯏꯕ ꯑꯗꯨꯝꯕ ꯃꯥꯜꯂꯤ ꯁꯤꯆꯨꯋꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯀꯥꯏꯅꯀꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯔꯅ ꯑꯩ ꯈꯜꯂꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯗ ꯃꯄꯥꯁꯤꯅ ꯃꯤꯠ ꯎꯗꯕ ꯃꯆꯥꯁꯤꯅ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯁꯥꯟꯅꯕ ꯑꯗꯩ ꯂꯝꯕꯤ ꯂꯥꯟꯕ ꯁꯤꯟꯅꯤ ꯑꯗꯩ ꯃꯄꯥꯁꯤꯅ ꯍꯥꯏ ꯃꯤꯠ ꯎꯗꯕ ꯑꯩꯅ ꯑꯣꯏꯅ ꯄꯨꯔꯦꯅ ꯇꯧꯔꯤꯁꯤ ꯅꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤ ꯂꯥꯛꯄꯗꯒꯤ ꯑꯣꯏꯈꯤꯕ ꯕꯤꯖꯤꯁꯤꯅꯥꯅ ꯍꯥꯏꯕ ꯅꯣꯏꯅ ꯊꯕꯛ ꯆꯤꯟꯒꯤ ꯃꯄꯥꯁꯤ ꯂꯝꯕꯤ ꯂꯥꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯄꯥꯁꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤ ꯃꯆꯥꯁꯤꯅ ꯇꯥꯡꯗꯕꯅꯤ ꯑꯗ ꯑꯃꯗꯨꯅ ꯐꯣꯟ ꯑꯃ ꯂꯩꯔꯦ ꯂꯝꯕꯤ ꯂꯝꯈꯥꯡ ꯑꯣꯏꯔꯣ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏ ꯂꯝꯕꯤ ꯂꯥꯟꯕꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯀꯣꯜ ꯇꯧꯔꯒ ꯆꯠꯄ ꯑꯗꯨ ꯀ꯭ꯔꯣꯁ ꯇꯧꯕꯗ ꯊꯣꯝꯖꯤꯟꯒꯦ ꯇꯧꯕ ꯑꯗꯨ ꯁꯤꯒꯨꯝꯕ ꯊꯣꯝꯖꯤꯟꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤ ꯄꯥꯏꯕꯤꯗꯕ ꯂꯝꯕꯤ ꯂꯥꯟꯊꯣꯛꯄꯗ ꯃꯣꯕꯥꯏꯜ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟꯗꯣ ꯑꯃꯗ ꯂꯩꯈꯤꯕꯅꯤꯅ ꯑꯗꯨ ꯆꯍꯤꯗ ꯃꯄꯥꯁꯤꯅ ꯃꯃꯤꯠ ꯇꯥꯡꯅꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯩꯗ ꯃꯆꯥꯁꯤꯅ ꯂꯥꯟꯗ꯭ꯔꯦ ꯃꯄꯥꯁꯤꯅ ꯆꯩꯁꯨꯅ ꯃꯒꯣꯏ ꯂꯥꯜꯂꯦꯗ ꯃꯥꯅ ꯍꯥꯏ ꯃꯤꯠ ꯎꯗꯕꯩ ꯅꯣꯏꯅ ꯄꯨꯔꯦꯅ ꯇꯧꯔꯤꯁꯤ ꯅꯈꯣꯏ ꯃꯣꯕꯥꯏꯜꯁꯤ ꯂꯥꯛꯄꯗꯒꯤ ꯑꯣꯏꯈꯤꯕ ꯕꯤꯖꯤꯁꯤꯅꯥꯅ ꯆꯤꯟꯈꯤꯕꯁꯤꯅ ꯍꯥꯏꯕ ꯃꯆꯥꯁꯤꯅ ꯈꯨꯝꯃꯦ ꯕꯥꯖꯤꯁꯨ ꯃꯤꯠ ꯎꯔꯝꯕꯗꯤ ꯈꯪꯂꯝꯒꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡꯁꯤꯡꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯒꯦꯝꯗ ꯑꯗꯨꯝ ꯑꯦꯗꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯅꯤ ꯃꯥꯅ ꯄꯕꯖꯤ ꯁꯥꯟꯅꯕꯒꯤ ꯃꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯒꯗꯅ ꯃꯈꯨꯠ ꯅꯝꯕꯒꯤ ꯇꯧ ꯂꯩꯒꯗꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯒꯤ ꯆꯤꯟꯁꯨ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯂꯩ ꯑꯦꯗꯤꯛ ꯑꯃ ꯑꯣꯏꯕ ꯏꯟꯇꯔꯅꯦꯠ ꯂꯩꯇꯕꯗ ꯃꯁꯥ ꯁꯥꯎꯅꯤꯡꯕ ꯅꯣꯡꯃꯒꯤ ꯃꯣꯕꯥꯏꯜ ꯄꯥꯏꯍꯧꯗꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄꯁꯤꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯤꯗꯩꯗ ꯑꯗꯨꯝ ꯏꯌꯥꯔꯄꯤꯁ ꯎꯞꯁꯜꯂꯒ ꯑꯗꯒꯤ ꯍꯦꯗꯐꯣꯟ ꯎꯞꯁꯜꯂꯒ ꯂꯥꯎꯔꯛꯄ ꯈꯪꯕ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯃꯌꯥꯝ ꯂꯣꯏ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇꯦꯖꯁꯦ ꯂꯥꯛꯑꯦ ꯌꯥꯝꯅ ꯑꯦꯗꯤꯛ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯄꯤꯛꯏꯕꯗꯒꯤ ꯍꯧꯔꯀꯥꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯁꯤ ꯃꯣꯕꯥꯏꯜ ꯄꯤꯁꯜꯂꯒ ꯊꯦꯝꯃꯦ ꯃꯃꯥꯁꯨ ꯑꯗꯨꯅ ꯐꯔꯦꯅ ꯀꯣꯝꯃꯦ ꯑꯗꯩꯗꯤ ꯃꯤꯠ ꯁꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯔꯣꯗꯇ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯞꯇꯤꯀꯦꯜ ꯑꯥꯏ ꯑꯣꯞꯇꯤꯀꯦꯜꯁꯦ ꯃꯁꯤꯡ ꯊꯤꯕꯗ ꯈꯣꯡꯀꯥꯞ ꯈꯨꯗꯤꯡꯒꯤ ꯑꯥꯏ ꯑꯣꯞꯇꯤꯀꯦꯜ ꯂꯩꯕꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯍꯤꯡꯉꯤꯖꯥꯠꯂꯥ ꯑꯗꯨꯝ ꯍꯤꯡꯉꯝꯗꯧ ꯃꯥꯜꯂꯤ ꯗꯨꯀꯥꯟꯗꯣ ꯑꯗꯨꯝ ꯂꯣꯟꯕ ꯀꯩꯝꯇ ꯎꯗꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯔꯣꯗꯀꯤꯗꯨꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯅꯥꯒꯥꯃꯄꯥꯜꯗ ꯍꯥꯏꯖꯤꯜꯂꯛꯄꯩ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯕꯁꯤꯗ ꯑꯥꯏ ꯑꯣꯞꯇꯤꯀꯦꯜꯒꯤ ꯗꯨꯀꯥꯟꯁꯦ ꯚ꯭ꯌꯨ ꯑꯣꯞꯇꯤꯀꯦꯜ ꯑꯥꯏ ꯑꯣꯞꯇꯤꯀꯦल ꯑꯗꯨꯅ ꯑꯥꯏ ꯀꯤꯌꯔꯗꯅ ꯍꯦꯛꯇ ꯗꯨꯀꯥꯟ ꯃꯁꯤꯡꯁꯦ 40-50 ꯃꯌꯥ ꯂꯩꯔꯝꯒꯅꯤ ꯀꯥꯎꯟ ꯇꯧꯔꯗꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯕꯥꯏꯜꯒꯤ ꯑꯦꯗꯤꯛꯁꯤꯗꯤ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯀꯤ ꯑꯦꯗꯤꯛꯁꯤꯗꯤ ꯑꯗꯨꯝ ꯑꯆꯧꯕ ꯁꯤꯁꯨ ꯆꯩꯐꯨ ꯑꯃ ꯄꯤꯕ ꯀꯥꯟꯅꯕ ꯂꯧꯔꯒꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯒ ꯃꯁꯤꯗ ꯑꯃꯨꯛ
tongana sinaragadi lana sinaragadi fataba mu chu oiba adugi achowa message ama pibani mapa mami tangis noi lalini macha mamit uboduna lambi lan gadra ga mapa sin lan bagi sinduni suma mayam leire kare leisu leire haidana utpani aduga mathang da leisina koi na harol thudang ki hawa do leirang do haiduni hawa do leirang do sita koi yam sina masi wuhan thok leiba cartoon ne khanjage mayam se vote meya da lupa lising phangni lore manga phangai thadar me ai open vote toro me hai masing mayam leiba madu tarakanda leaders sing sina haing issue mala kan kari torakan kari me tawma ngamaktaba adu magi awa prajada mayam thengnaba handak murak toiduni MLA mang rena pung jhal toroga thiba tongan tonba thobal district sona kan ba kai daga thiba ga yaw giduni ana adu ki film do la kan sida ji prajas ni gyan ta na ba cartoon sin pi ba yam phajaba cartoon ne thamjage vote ta lupa lising in lok sibudo handok cherage praja khoi bu nungsi bijona praja sing je warakpa aduga praja sing gyan tarakpa adugi sinni gyan tarakada taroida du khoi ju hai bangamde ada duda lere kudina duda ngakpudi me praja ni wala kan duda dai di praja sing sina vote mai kendra da leyo me logi me am do hando oge palising ni khoi logi bu do thodok cherage praja khoi bu nungsi biu hai dan lai si sigi thak si yora gadra ga otok bu ya bu bo ni siju kana hangni mu adumba adu hanjala kan da di mu senga torak price me am logi me am da hanjalo na MLA le pidu noi pisan gradi ma ju koror ohum mari manga din phangni adu ta di senga torak kadra ka haiba gi sisu tongan tongan bo hang ba ya ba yam phajaba cartoon ni praja sing me am logi me am do handok cherage la gadi adu su phajaba sinnam oine na khali adu message phajaba message be bani mathang da leisna khoi people's chronicle gi ni Tuesday tickle na Tuesday tickle si da ya ngasagi MLA मंत्री नहीं अखोई नसमाई ना कोई अखोगी तुपी जो उपगदी नेता के तुपी जो कदी MLA ने तो के मिनिस्टर ओइन हाई बता देता मान हाई बता ने now I have realized I खांगे जो दी I have realized so that first we are government servant आहान बददी अखोई government की मिनाई नहीं then we are people servant प्रजा की मिनाई नहीं ना government के थबक तोबा फाइल सुबह कोट पा अदुन हाई दुनिया कोई दी मियाँ की पखुलोई ओहन बी वो ना बहुत कम लाखों में दा खुद नो लग लाई दुनी बहुत हद बियो मियाम के पखलो ओहन बियो ना अदो कार का दि पखलो एदबदि वानी उनबदा मितरे नि संग तरा नि संग म्याम उनगे फंगदबा म्याम याव पोतुनी अदुना साइसिदा मन खा कोदुनी सरकार जो थबुक तौदुनी मियाम के अवाना लई म्याम सु तौदुनी फाइल म्याम सुदुनी तौर म्याम सिंग जेसुना अखोई अंजी रियलाइज तौरे that we are government servant then adagidi we are people servant na yam phajaba sisu message pe ba cartoon ni haidana thamjage और ngasi के दी ELITETV की टेस्ट ऑफ कार्टून की महाव मतंग सोल्यूशन जरे मेंग ताबिरी बसिंग बम कना खुरम जबो लोनेना कानि न बेथंग निजरी बिनेबिस अदोम गाड़ी मचा दरकार ओइबिब्रा सुपना की मिनट कुंथ्रा की मनुंगदा डॉक्यूमेंट इचंग चंगदना बेसपा अमदि एप्रिलिया की अपांबा मॉडल सिंह सुपना दगी लुपा लिसिंग तरा खक्तंग पुथोक पिदुना लोन ओइन लौबा याबगी खुदोंग चाबा पिजरे अकुप्पा मरोल की दमक कांटेक्ट तौबिराउ 9089895330 अमदि 9615823252 तुलसी मोटर्स प्राइवेट लिमिटेड थांगमैवन अमदि संगाई प्रो खुदोंग चाबा सी मांगहनबिगनु ngasimak कांटेक्ट तौबिराउ टर्म्स एंड कंडीशन अप्लाई